ZUF Kena Lalun Wifi Kula Bom Pokai Handuna Kuki Singitang Dulaita Batugaina Bohona Rekim NACN IM Amasung Makoigi Proxy Outfit ZUF K na lailon Wifi Kulda ngasi bom pokai handuna Kuki Singitang Dulaita Batugaina Bohona Rehaina Kuki NP Manipur Kim na Maral Sirakli Kim gi media sale na Thadorok Pacherol Amana Hai Micha Miam da Chatharakli by texting ngasi Miam na Yabang Amloy Amadi Thawong ngasi rules of law da Pirakpa threat Amani lailon Wifi ki kunja sing ngasi Aki Tujungba Marakta Hingan Biganu Haujik Oirakli ba Fibam Masida Lengang Nam Kayam Kuina Tumina Yengduna Laikigani Haibasi Achabu Wahang Ama Oirakli Lengang na Tasin Usin Nadan Laithoklabadi Fibam Asi Hena Soksilaklagani Maramaduna Mari Laina Basing na matik chaba action lokat biu amadi micham miyam ngak sen biu haina su cherol asina makha tana phongdorakli lailon wifi konsa kulda nongmai kamna kre bom machena pan bada ahum sokle central force na ngak senduna kukia sokpa sing rims ta purakre irang chawna thokre chair gas kap kre mamang tha mi taraga humdoida kuki militant singna konsa kul yangmai naga khulgi kunja taruk fajin ke bamafam oiriba kangpokpi district ki lailon wifi amasung konsa khulgi marakta ngasi ayu angan bada kuki militant amasung naga village guard singi marakta nongmai kamna kre Bo machena panbada Kuki community gi mioi ahum aso panangkre hari thaudo asina maram oiraga mafam sing asida Kuki amasung Naga furuf ki marakta leirakhiba ungkhana bagi thaudok sing hengalakli soklaba Kuki community gi mioi ahum adu lailon wifi khuldagi akanba security force singna ngak senduna Imphal da leiba Regional Institute of Medical Sciences RIMS Hospital da makha tana layeng bagi damak pukhalakre hari makoi sing adudi Jalenmang wifi taragani pan Luliando by Faikun amasung Pau Gaulan Taraganipan sing Hari Tazabaya Pau Amagi Matung ina nongmai kamna bagi thaudo adu ngasi lailon wifi kuki khulda khul ngali ba khulai pai ba kuki sing amadi konsa khul liang mai naga khul anida khul ngali ba naga village guard singi marakta khanghau dana nongmai kamna bagi thaudo asi thorakhibani hari thaudo adu da kuki community gi mioi ahum asi aso opan nangkhibani hari thaudo asi hek thokhibaga manak nakpada lairiba security forces sing Mafam aduda changsilaktuna makha taba pamdaba thokdok sing thoktana bagidama security ki akan section tharang sing lokhatpa hokhibaga loinana thaudo asi karamna amadi kana chenai haibado security civil amasung security go authority singna thijinba hokre hari nongmai kamna bada soklaba kuki ahum ngasi central force na akan mamong ngak senduna puraklaba matung rims hospital gi casualty da layeng na ba admission tawkre soklaba sing adu hauji casualty building gi mathak thangba sarukta laiba Trauma care gi ICU da thamduna laikanari hari pau sigi matung inna rims da kuki terrorist sing layeng naba purakle haiba pau tabadagi masing yamnaba miyam thomjilaktuna terrorist sing layeng naba purakle haiba pau tabadagi Imphal da purakpa yaroi rims da layeng basu yaroi haiba kholau kaya laukre ngasi irang horakhiba mioi singna paumi singna phongdokhibada maitai singdi tampaktagi hendokpa yahandre aduga makhoibuna karigi tampakta puraklibano security force ki thawong yaba ngamloi hari nakalamarom da thaudok thokpham da all naga student association gi thawmi singju lakpaga loinana security force ki thawong adubu yaningdaba phongdokre maherilu adugi luchingba TP dining na paumi singna phongdokhibada nongmai kamna bada soklaba terrorist sing India gi security force na ngak senduna rims da purakliba asi angakpa fawi nongmai kamna bagi thaudo adu kuki militant faction singi marakta thokhibani sokla ba aranba tauba mioi sing adu karam tauna security force na ngak selibano terrorist sing ngak senbagi thawong chathariba asi manungda kari lautuna ba leibagino central amasung state lengang na kuki militant sing sawgalle haibadu takpani handakta naga taruk hatkibagi matangda security agency sing na laukiba thaudang peningai oikhide aduga kuki militant sokpadana ngak seli masigi wahan thokari no haina so hanglakli rims casualty mamangda leirama miyam sing rapid action force laktunu takthokhi adumoinamak rims gate miyam na makha tana kholau ke lauduna khongjang changsin ba lepkhide khongjang changsin ba singna campus manungda changsin ba honarakpadagi security force na mock bomb amasung tear gas cell ke kaptuna tan khaina ba honaki hari Manipur dagi mitop miyancha sing maru phukna lauthoktri fawba Manipur gi irang asi loisinba ngamloi asangka sar Kanglon kaina lamdam asida leishiliba mito miyancha sing maru phukna lauthoktri fawba Manipur gi irang asi loisinba ngamloi haina Native Peoples Committee ki convener asangka sarna phongdurakli mihathi na hatok pi khraba naga micham taruki thawai mirel namapugi nakta ingna chikna leiruna ba amadi mihat asigi matangda achumba wal phanghanna ba demand tawraduna naga jet na sillaga ngarang numidang new chekon travel market ta pangthokpa candlelight vigil da wafam asi mahangna phongdokhibani mangna makha tana hai Manipur gi irang asi loisinba ngamdana leiriba asi laman khumnabagi irang nate lamdam asida kanglon kaina changlakpa mito miyan cha singna lamdam asigi mapu sanaba honarakpa thingnaba honabani ngasi fawbada maitei amasung naga singna lamdam asi ngak senba natana kana amata da khulai paiduna mihan mi puncha thakhiba leite state force na makok thongbagi yathangni haiduna democratic oina horakpa ihauda ka henba thawong chathaba chumloi ngasi India lengang na maitei amadi naga miyam punsin khidanaba
ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅ ꯆꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤ ꯍꯣꯁꯇꯦꯁꯁꯤꯡꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤꯒꯤ ꯍꯣꯁꯇꯦꯁꯁꯤꯡ ꯊꯥꯗꯣꯛꯍꯟꯈꯤꯕ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯇꯧ ꯀꯔꯝꯅ ꯅꯥꯒꯥ ꯍꯣꯁꯇꯦꯁꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯨꯆꯤꯡꯕ ꯁꯟꯗꯣꯛꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯈꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ 6ꯀꯤ ꯇꯦꯟꯁꯟ ꯋꯥꯡꯅꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯔꯤꯝꯁꯇ ꯄꯨꯁꯜꯂꯛꯄꯁꯦ ꯐꯖꯗꯦ꯫ ꯂꯣꯏꯅꯅ ꯔꯤꯝꯁꯇ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯞꯄ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯍꯧꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯅ ꯆꯥꯕꯣꯛꯄꯤꯁꯤꯡ ꯑꯃꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯑꯅꯥꯕ ꯀꯌꯥ ꯁꯣꯏ-ꯉꯥꯝꯕ ꯊꯣꯛꯂꯗꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯆꯤꯟꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯑꯣꯏꯔꯦ꯫ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯗ ꯗꯤꯋꯁ ꯌꯥꯇ꯭ꯔꯤ ꯁꯨꯕꯤꯗꯥ 2026ꯀꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯒꯥꯔꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗꯒꯤꯅꯤ꯫ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯃꯜꯁꯤꯡ ꯍꯦꯟꯒꯠꯈ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯄꯗ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯆꯠꯇꯕ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯂꯦꯟꯁꯤꯡ ꯇꯣꯡꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯅꯣꯡꯃꯗ ꯐ꯭ꯂꯥꯏꯠ 13 ꯊꯝꯗꯨꯅ ꯃꯤꯑꯣꯏ 3,000 ꯔꯣꯝ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤ꯫ ꯐ꯭ꯂꯥꯏꯠ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ ꯚꯣꯜꯌꯨꯝ ꯑꯁꯤ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯆꯤꯟꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯑꯣꯏꯔꯦ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯈꯔꯗ ꯈꯤꯜꯂꯤꯕ ꯔꯦꯗꯥꯔ ꯁꯔꯚꯤꯂꯦꯟꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯅ꯭ꯌꯨ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯔꯃꯤꯅꯦꯜ ꯕꯤꯜꯗꯤꯡ ꯑꯃ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯄꯥꯏꯈꯠꯇꯨꯅ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯔꯃꯤꯅꯦꯜ ꯑꯁꯤꯗ ꯑꯦꯔꯣꯕ꯭ꯔꯤꯖ, ꯗꯣꯃꯦꯁꯇꯤꯛ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯔꯥꯏꯚꯦꯜ ꯑꯃꯁꯨꯡ ꯗꯤꯄꯥꯔꯆꯔ ꯖꯣꯟꯁꯤꯡ ꯂꯩꯒꯅꯤ꯫ GRISE 5-ꯁ꯭ꯇꯥꯔ ꯒ꯭ꯔꯤꯟ ꯕꯤꯜꯗꯤꯡ ꯁ꯭ꯇꯦꯟꯗꯔꯗꯁꯤꯡ ꯂꯩꯒꯅꯤ꯫ ꯀꯥꯔ 1,000 ꯔꯣꯝ ꯑꯃꯗꯤ ꯕꯁ 15 ꯄꯥꯔꯛ ꯇꯧꯕ ꯌꯥꯕ ꯄꯥꯔꯀꯤꯡ ꯊꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 12 ꯑꯁꯤꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯃꯨꯚꯃꯦꯟꯠ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯥꯐꯤꯛꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯗꯨꯅ 2014ꯗ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯅꯣꯡꯃꯗ ꯗꯤꯄꯥꯔꯆꯔ ꯑꯃꯁꯨꯡ ꯑꯦꯔꯥꯏꯚꯦꯜ 3 ꯈꯛꯇꯃꯛ ꯄꯦꯁꯦꯟꯖꯔ 900 ꯔꯣꯝ ꯆꯠꯊꯣꯛ-ꯆꯠꯁꯤन ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯦꯗ꯭ꯌꯨꯜ ꯗꯤꯄꯥꯔꯆꯔ ꯑꯃꯁꯨꯡ ꯁꯦꯗ꯭ꯌꯨꯜ ꯑꯦꯔꯥꯏꯚꯦꯜ 13ꯇ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯅꯟ ꯁꯦꯗ꯭ꯌꯨꯜ ꯌꯥꯎꯅ ꯅꯣꯡꯃꯗ ꯐ꯭ꯂꯥꯏꯠ 50 ꯍꯦꯟꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯑꯦꯔꯥꯏꯚꯦꯜ ꯑꯃꯁꯨꯡ ꯗꯤꯄꯥꯔꯆꯔꯁꯤꯡꯒꯤ ꯄꯦꯁꯦꯟꯖꯔ 3,000ꯗ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯈꯤ꯫ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦल ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯁꯤꯇꯤꯁꯤꯡ ꯁꯝꯅꯍꯟꯕ ꯉꯝꯂꯦ꯫ UDA ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯃꯐꯝꯁꯤꯡꯗ ꯁꯝꯅꯍꯜꯂꯤ ꯍꯥꯏꯈꯤ꯫ ꯏꯪ 2019ꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯍꯥꯏꯅ ꯅꯧꯅ ꯃꯃꯤꯡ ꯊꯣꯟꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯈꯤꯕ ꯑꯗꯨ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯄ꯭ꯔꯨꯚꯦꯜ ꯉꯥꯏꯔꯤ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯄꯨꯝꯕꯗ ꯉꯁꯤ ꯖꯨꯟ 15 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯌꯔꯄꯣꯔꯠ ꯄꯨꯝꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯌꯥꯇ꯭ꯔꯤ ꯁꯨꯕꯤꯗꯥ ꯗꯤꯋꯁ 2026 ꯑꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟꯗ TCI ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯅꯧꯕ ꯇꯔꯃꯤꯅꯦꯜ ꯕꯤꯜꯗꯤꯡ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 31 ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯔꯗꯨꯅ ꯑꯅꯧꯕ ꯇꯔꯃꯤꯅꯦꯜ ꯑꯁꯤꯗ ꯀꯤꯗ ꯖꯣꯟ, ꯁ꯭ꯃꯣꯀꯤꯡ ꯖꯣꯟ, ꯆꯥꯏꯜꯗ ꯀꯦꯌꯔ ꯔꯨꯝ, MIHY ꯐꯦꯁꯤꯂꯤꯇꯤ, ꯐ꯭ꯂꯥꯏꯠ ꯇꯦꯕꯔꯤ, ꯐ꯭ꯔꯤ ꯋꯥꯏ-ꯐꯥꯏ, ꯅꯥꯃ-ꯁꯣꯏꯔꯕꯁꯤꯡꯗ ꯄꯤꯕ ꯃꯇꯦꯡꯁꯤꯡ ꯑꯃꯗꯤ ꯑꯥꯔꯇꯤꯁ꯭ꯠꯁꯤꯡ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯅꯕ AVSAR ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯡ ꯊꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯉꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯔꯜꯗ ꯑꯦꯜꯗꯔ ꯑꯦꯕ꯭ꯌꯨꯖ ꯑꯦꯋꯦꯌꯔꯅꯦꯁ ꯗꯦ 2026ꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯁꯤꯡ ꯏꯀꯥꯏꯈꯨꯝꯅꯅ ꯊꯝꯕꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯑꯦꯜꯗꯔ ꯑꯦꯕ꯭ꯌꯨꯖ ꯑꯦꯋꯦꯌꯔꯅꯦꯁ ꯗꯦ 2026ꯒꯤ ꯊꯤꯝ ꯑꯁꯤ ꯕꯤꯌꯣꯟꯗ ꯑꯦꯋꯦꯌꯔꯅꯦꯁ ꯃꯦꯀꯤꯡ ꯑꯦꯜꯗꯔ ꯑꯦꯕ꯭ꯌꯨꯖ ꯄ꯭ꯔꯤꯚꯦꯟꯁꯟ ꯋꯥꯔꯛ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯊꯤꯝ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯄꯩꯁꯥ ꯇꯥꯜꯍꯟꯕ, ꯇꯥꯊꯤ-ꯇꯥꯑꯣꯏꯅ ꯇꯧꯕ ꯊꯤꯡꯅꯕꯒꯤꯗꯃꯛ ꯑꯦꯋꯦꯌꯔꯅꯦꯁꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ
engagement ꯇꯧꯗꯨꯅ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯄ ꯃꯦꯁꯦꯖ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯗꯤꯒꯅꯤꯇꯤ ꯑꯃꯁꯨꯡ ꯔꯥꯏꯠꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯒ꯭ꯔꯦꯇꯤꯡ ꯇꯧꯔꯛꯂꯤ꯫ ꯑꯦꯜꯗꯔ ꯑꯦꯕ꯭ꯌꯨꯁ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯀꯦꯌꯔ ꯒꯤꯚꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯔꯤꯕꯁꯤꯡꯅ ꯑꯇꯝꯅꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯇꯠꯇꯅ ꯇꯥꯊꯤ-ꯇꯥꯑꯣꯏꯅ ꯇꯧꯕꯤ, ꯐꯤꯖꯤꯀꯦꯜ, ꯏꯃꯣꯁꯅꯦꯜ, ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯑꯦꯜ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯔꯥꯏꯕꯤꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯋꯥꯈꯜ ꯋꯥꯕ ꯁꯣꯟꯊꯍꯟꯕ, ꯗꯤꯒꯅꯤꯇꯤ ꯁꯣꯛꯍꯟꯕ, ꯃꯥꯡꯍꯜꯂꯛꯄꯁꯤꯡ ꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜꯗ ꯑꯦꯜꯗꯔ ꯑꯦꯕ꯭ꯌꯨꯁ ꯑꯦꯋꯦꯌꯔꯅꯦꯁ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯇꯥꯊꯤ-ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯃꯗꯤ ꯃꯤꯔꯥꯏꯕꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯄꯥꯔꯥ ꯇꯝꯕꯤꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHO)ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜꯁꯤꯡꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯕ ꯊꯧꯗꯣꯛꯁꯤꯡ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯑꯍꯜꯁꯤꯡꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯤꯄꯥꯟ ꯇꯥꯡꯕ ꯀꯤꯕ, ꯏꯀꯥꯏꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯠꯇꯕꯁꯤꯡ ꯎꯠꯊꯣꯛꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯁꯦꯝꯕꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯑꯃꯗꯤ ꯁꯄꯣꯔꯇꯤꯚ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯍꯥꯏꯕꯗꯤ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯃꯗ 8.8% ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯁꯤꯡ ꯂꯥꯈ 37.5 ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯂꯥꯈ 3.3 ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫